Meitei bu schedule drive ki list chalhanlu haibu wafamda schedule drive demand committee na miyam galoinana khongjang kaya changsinduna laklabasu ngasi fawba Leingakna tabidana lakle miyam gi ho laktringai mai ho langpok tholakstringai Leingakna center da thafam thokpasing thabinaba honabiyu haina Stdcm ge general secretary K Vogendrajitna ngasi pangthokiba pawgi mifam amada checksin warol thamkhre Thangmaiban DM College campus ta laiba ima khunthong hanbi sanglenda pangthokpa paugi mifam aduda committee asigi working president and Lokendro Yodwengi addition yauna thaupuba kaya sarukya ki General Secretary K Vogendrajitna makha taraduna matam kaya STDC na Meitei bu schedule drive ki lista Chalhannaba Leingakna honabiyu haiduna taksinduna lakhibane hariba hiramasida Leingakna ngasi fawba tawfam thokpasing tawduna lakle ST list chanba haiba sida Leingakna yaningbagi mong leirabasu state Leingakna center government da thafam thokpa recommendation thadana lakibane covid amadi state asigi mekhal laikibana matam khara laikrabasu STDC na Leingakna tawfam thokpasing tawbinaba wafam thamke STDC na tangkak ani thokna July 10 amadi August anida thakiba matam sing hendokrabana makha taba khongjang changsin ba horagane August 16 Kaisampata wakan mifam famgane masigi matungda August 19 Thangmaibanda famgane masida natana Imphal East amasung Imphal West amade Greater Imphal ya koibada street corner meeting pangthokpa horagane amaromda leikai ki club ani amade marapaibi ima ibil singnasu isa gi leikai da wakan mifam chathabiyu yamna santi oina tawzaba dimanasi Leingakna tabiduna tawfam thokpasing tawbiyu masigi mahutta miyam gi achaubai ho Akaya toy thokpa made ngai haulang pok thoktriba fawba tadaba du tawbiganu haiki Han bagi target ekoi na Imphal East amadi West Greater Imphal ge area samaru ena emphasis piraga sanction na bai koi target hamjabne adugi damakta ekoi na loudspeaker yawbuduna concern DC Imphal East amadi West ki DC singda permit pi ena ekoi se thagre wakan mifam sina hawraga su matang gamena tumine license gar yadmi makata ba kan khongjang mayam da matam ge do mai koi soidana miyam na khangan jarkani